ꯍꯜꯂꯣ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯑꯝꯇꯪ ꯊꯥꯒꯠꯆꯒꯦꯅ ꯇꯧꯖꯔꯤ꯫ ꯌꯥꯝ ꯀꯨꯏ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯑꯒꯦ, ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯃꯊꯦꯜꯁꯤꯡꯁꯤ ꯑꯝꯇ ꯍꯥꯏꯖꯔꯛꯈꯤꯒꯦ꯫ ꯑꯍꯥꯟꯕꯗ ꯁꯤꯅ ꯆꯦꯡꯒꯨꯝ ꯉꯧꯕ, ꯁꯤꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ, ꯁꯤꯁꯤꯅ ꯁꯂꯥꯠꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯈꯨꯠꯁꯤ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦ꯫ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯆꯦꯡꯒꯨꯝꯁꯦ ꯍꯥꯟꯅ ꯆꯥꯒꯦ꯫ ꯁꯧꯒ꯭ꯔꯤ ꯑꯃꯨꯛ ꯆꯥꯒꯦ꯫ ꯁꯧꯒ꯭ꯔꯤꯁꯦ ꯆꯝꯅ ꯍꯥꯎꯋꯦ꯫ ꯆꯦꯡꯒꯨꯝꯁꯦ ꯅꯥꯔꯤꯅꯦ, ꯁꯤ ꯃꯍꯤ ꯍꯥꯞꯇꯅ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ꯫ ꯉꯁꯤ ꯃꯊꯦꯜꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ꯫ ꯆꯦꯡꯒꯨꯝꯁꯦ ꯑꯩꯅ ꯂꯝꯂꯣꯡ ꯆꯠꯄꯗ ꯂꯩꯔꯛꯄꯅꯦ꯫ ꯆꯦꯡꯒꯨꯝꯁꯦ ꯃꯍꯥꯎ ꯐꯖꯅ ꯂꯩꯍꯦ꯫ ꯊꯣꯡꯕꯗꯤ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯤꯔꯦ꯫ ꯃꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ꯫ ꯁꯧꯒ꯭ꯔꯤ ꯃꯍꯤꯁꯤꯗꯤ ꯊꯛꯇꯦ꯫ ꯁꯥꯕꯁꯤꯗ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯊꯛꯄꯁꯤꯗꯤ ꯍꯥꯎꯋꯤꯍꯦ꯫ ꯆꯦꯡꯒꯨꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ꯫ ꯆꯦꯡꯒꯨꯝ ꯁꯤꯗ ꯅꯥꯏꯕ ꯄꯣꯠꯅꯤꯅ ꯃꯣꯏꯁꯤꯗꯤ ꯆꯦꯡꯒꯨꯝꯁꯤꯗꯤ ꯐꯪꯕꯗ ꯈꯔ ꯆꯥꯎꯕ꯫ ꯑꯩꯈꯣꯏꯒꯤ ꯑꯊꯥꯕꯗꯨꯒ ꯁꯤꯒꯗꯤ ꯃꯍꯥꯎ ꯊꯤ ꯈꯦꯠꯅꯩ꯫ ꯌꯥꯝ ꯍꯥꯎꯔꯦ꯫
ꯌꯥꯝ ꯍꯥꯎꯋꯦꯃꯤ ꯁꯧꯒ꯭ꯔꯤ ꯃꯍꯤꯁꯤ ꯑꯃꯨꯛꯀ ꯊꯛꯀꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯦꯡꯒꯨꯝꯁꯤꯅ ꯈꯔ ꯍꯦꯜꯂꯤꯍꯦ ꯍꯥꯎꯕꯁꯦ ꯁꯧꯒ꯭ꯔꯤꯁꯤꯅ ꯀꯥꯂꯦꯟꯒꯤ ꯆꯝꯅ ꯍꯥꯎꯕ ꯍꯥꯎꯋꯦ 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 ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯄꯪꯁꯤ ꯆꯥꯊꯣꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯊꯥꯎ ꯅꯨꯡꯁꯤ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯆꯦꯡꯒꯨꯝꯅ ꯍꯦꯟꯅꯗꯤ ꯍꯥꯎꯈ꯭ꯔꯦ ꯑꯗꯨ ꯁꯂꯥꯠꯁꯨ ꯍꯥꯎꯋꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯆꯝꯅ ꯍꯥꯎꯋꯤ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯕ ꯍꯨꯃꯥꯡ ꯁꯧꯕꯁꯤꯗ ꯁꯧꯒ꯭ꯔꯤ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯕꯤꯌꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ